Mahousha gi khal kannabagi damak Environmental Activist Manikanta Mutum Pukhatlakliba agenda ani asi Chief Minister ga Tanaraba matung Thabakta Onthoknaba angamba thakta Hotnagani haina Langthabal AC MLA Karam Shyam na phongdorakli wafam asi Environmental Activist Manikanta Mutum na lamdam asi Chief Minister yauna MLA ni for the environment ka mari lainaba memorandum pisinbagi sangsilakpa khongthangi manung chan ngasi MLA Karam Shyam da memorandum khushinaba damakna phongdorakhibani Judging Eco Park the MLA Karam Shyam ga unaduna memorandum khushinaba aduda MLA Karam Shyam na makata na hai malem ko ino Hotnagani Mahousha gi khal asi kannabagi damak uwa marang kaina hawan batangai phade khanbadagi chahi kiya gi mamangdagi malem sinba thungna u thabagi thabak chatharakli Manipur da paktakna no umang kokthokpadagi aying asagi khalda chauna kaitharakliba asigi yenglaga Lengak amadi tongan ba club sing na u thabagi thabak paikhalakli asigumba matam masda Manikanta Mutum na Mahousha gi khal kannabagi thabak tawriba singbu pukning thaugatsi amadi makhoibu sak khangbisi haina changsilakliba khongjang asi yamna maram jaba amani masida mipung khudingmakna sogatpham thoki Mahousha gi phibam ngakna ba thabak tawba singbu lengakna pukning thaugatpa amadi sak khangbiba tarabadi nahali singkyana lam asida mangjil thana Jongthorakani afaba khunai ama semnabagi damak afaba naha singbu saugatsi amadi pukning thogat bisi memorandum asida yawriba agenda ani asi Chief Minister ga unaraga kupna khanaraba matung da assembly da pukhatpa yabra yengi hainasu MLA Karam Shyam na phongdokhi akoi afaba tawban harol singge pukning thogatse encourage tawsi aduga moibu akoi moide afaba tawrpa taragadi afaba wakhalon khaliba naharon singje hojik naha mayam ama ne makhan mathen gi tongan ton ma line da chalaba matam ne anu u thaba isidi kaisu mangjeba laite u thaba u honba aduga climatic condition hagal hanba akoi malem sibu kannabo honaba kanda akoi khuding mona support pimina se aduga piriba memorandum se ai honorable CM da dinga si hayeng unaraga kari tawba yage do ai yenge adi sarkar da khoina support torga su ai samati madug yamna daita lawba misak ama haibadudi oidabanina moi ayaba do lawrga adi assembly da kari kannaba yage kari pukatpa yage ban aduma yangchenge aduna thauna phau hanba leganu tawum tobudu da taw miyam yai phanaba da khallu madugi adi khudondudi Ishwarna madi miyamna pirakadabani ai aina tawridugi matungina miyamna aibu adi recognize tawgani aduga puning thogalakani aduna ninghanna laitana kanna honoi mai pau Memorandum khushinaba aduga mari lainana Environmental Activist Manikanta Mutum na hai thasgi taramari dagi awang sekmai arambai tengol unit ki office mamangdagi etigi luching purel korongan ba khumanna lamthadona Chief yauna lamdamasgi tampaki MLA ni for the memorandum pisin bagi khongsat asi sangsilakibani khongsat este MLA minister ayamba support tawbirak adubu kanagumba MLA minister kharadi chakni finiba lakpa oina ubibasi laibak thibani sangsilib khongjang ase mipung khudingmaki yaifa nabani manamaduna miyamna amatoina sogat piu haina su makta makhataki aina mafam kharadi pabung ayambana dum support tawbiri MLA matre ayamba adubu mafum kharadadi hadi changni phini lakpagi type khoi cheng changni ba lakpagi type ta toropu gate lonjangni ba kaino yaudaba nate adubu hadi wahi wata jingdo aina mi macha ma waram taraba MLA matri jingdo haidom ba yaiba ngara bairen chali MLA matri do karambano ona comment da yam lae adubu adugi thakdadi ai kumdaraga ai wa ngangoi MLA matri do masang maming palloi aduga ai gi wa khalon di hojik sijigi kaino ai gi agenda ani yawa point je kaisu akai ba ju yaw banate sidi pressure to bujunate approach to bani handagi lakliba assembly da khidang khanabi wa habani aduga sida khoina mayamna support bi haidi lam da thungu kanda khongna lakpa campaign lam dugi music na admana support bi da taraba khogi lekham jafam makta orju admana pb da ba targa si totally fail oine ba haidi ani khongna japam ram ni ko aduna mayam puna maksu support bi wa habasi as a environmental activist Manikanta Mutum ngi mai kai digi thamjage